Hello mayam, ahamdamaktada mayam punamakpu aigi channel sida taram nokchari. Mayam aina mamangi video amakhakta aina cutting fruit tubagi amaka aina hapkhibedo adudo kana tawrebako akhoi mayamna phajai aina hainareyebako ado adugi fruit to ichinaw khara mana haire kakpa amadi tubado yenghanbiro habiro aina haireyebako adugi video ma shembiro aina ado mayam ai hanse adugi video ro semjare ado mayam da adugi video do ngasi share tawrake mayamna jigi top se pambi ba leiragadi adum kakpa tuba do adum aigi video se jengaga ilai laina kakpa tuba do dungam bako tuba haiba mi ichnaw singi oina ko ado yam nungai bane olang thada yam ipa nungai bako sigi top se ado mayam dum jengbira wada ngang roi ge ise mata manghala roi si aduga ayingmina rase bako mayam sida phi leire kati leire scale leire inchi tape leire duga chok leire ko hauji map laurasi phi se smaina ni thokna phi se thupani bako magi pen sigi masida phi se chok sina jeega amukak toini hojik map lauba haure chok na mujek pa haure
ꯍꯧꯖꯤꯛ ꯀꯛꯄꯒꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯨꯕ ꯍꯧꯔꯅꯤ ꯃꯌꯥꯝ ꯇꯨꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅ ꯃꯥꯡꯒꯤ ꯐꯤꯅꯤ ꯃꯈꯥꯒꯤꯁꯤꯅ ꯃꯊꯛꯀꯤꯁꯤꯁꯨ ꯃꯥꯡꯒꯤꯅꯤ ꯉꯁꯥꯏ ꯀꯠ ꯇꯧꯈꯤꯕꯗꯣ ꯄꯥꯔꯠ ꯑꯅꯤ ꯊꯣꯛꯈꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯅꯔꯛꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯅꯔꯅꯤ ꯖꯣꯏꯟ ꯇꯧꯅꯕ ꯃꯇꯝꯁꯤꯗ ꯀꯨꯁꯤ ꯍꯥꯞꯇꯣꯏꯅꯤ ꯀꯨꯁꯤ ꯍꯥꯞꯄꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯏꯒꯤ ꯉꯁꯥꯏ ꯀꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯧꯕꯗꯣ ꯁꯤꯗꯒꯤꯗꯤ ꯀꯨꯁꯤꯁꯦ ꯍꯧꯔꯣꯏ ꯁꯤꯗꯒꯤ ꯏꯟꯆꯤ ꯑꯃ ꯃꯈꯥꯏꯔꯣꯝ ꯑꯩꯈꯣꯏ ꯆꯨꯝꯅ ꯀꯩꯅꯣ ꯇꯧꯒꯅꯦꯕꯀꯣ ꯁꯤꯂꯥꯏꯁꯦ ꯇꯧꯒꯅꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ 4 inches ꯑꯩꯈꯣꯏꯅ ꯀꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯅꯥꯛꯋꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯨꯁꯤꯁꯦ ꯍꯥꯞꯄꯛꯇꯣꯏꯅꯦꯕꯀꯣ ꯀꯠꯁꯤꯅ ꯃꯌꯥꯏꯗ ꯑꯣꯏꯍꯟꯗꯣꯏꯅꯤ 4 inches ꯑꯗꯨꯒ ꯀꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅ ꯃꯌꯥꯏ ꯀꯨꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯍꯟꯗꯣꯏꯅꯦꯕ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯅꯛꯅ ꯌꯦꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯏꯇꯣꯝꯇ ꯇꯧꯔꯒ ꯀꯥꯞꯈꯤꯕꯅꯤꯅ ꯌꯥꯝ ꯑꯁꯤꯁꯦ ꯏꯟꯆꯤ ꯃꯈꯥꯏ ꯑꯃꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯤꯗꯨꯗꯒꯤꯀꯣ ꯏꯟꯆꯤ ꯃꯈꯥꯏ ꯑꯃꯒꯤ ꯆꯥꯡꯗ ꯀꯨꯝꯊꯔꯛꯑꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯒ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯁꯥꯏꯠ ꯑꯅꯤꯃꯛ ꯖꯣꯏꯟ ꯇꯧꯕ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛ ꯄꯠꯇꯤ ꯉꯁꯥꯏꯒꯤ ꯄꯠꯇꯤꯗꯣ ꯑꯁꯤ ꯑꯃꯨꯛ ꯃꯊꯪ ꯖꯣꯏꯟ ꯇꯧꯔꯛꯑꯅꯤ
ꯇꯞꯅ ꯐꯤꯁꯦ ꯄꯨꯖꯟꯗꯣꯏꯅꯤ ꯆꯤꯡꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯉꯛꯀꯤ ꯄꯇꯤ ꯍꯥꯞꯄ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯒ꯭ꯔꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯛꯇ ꯍꯥꯞꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯒ꯭ꯔꯥꯛꯀꯤꯗꯨꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯤ ꯐꯤꯗꯣ ꯄꯇꯤꯗꯣ ꯖꯣꯏꯟ ꯇꯧꯅꯔꯒ ꯄꯇꯤꯗꯣ ꯅꯞꯇꯣꯏꯅꯦꯕꯀꯣ ꯄꯋꯥ ꯑꯃꯒꯤ ꯆꯥꯡꯒ ꯇꯧꯔꯒ ꯐꯤꯁꯦ ꯂꯣꯡꯊꯣꯛꯑꯒ ꯅꯞꯇꯣꯏꯅꯤ ꯄꯇꯤꯗꯤ ꯂꯣꯡꯊꯣꯛꯑꯣꯏ ꯄꯇꯤꯗꯤ ꯃꯥꯒꯤ ꯆꯨꯝꯅ ꯊꯝꯗꯣꯏꯅꯤ ꯐꯤꯁꯤꯗꯅꯦꯕ ꯂꯣꯡꯊꯣꯛꯇꯣꯏꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯇꯤꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯀꯠ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤꯁꯨ ꯀꯠ ꯇꯧꯔꯅꯤ ꯀꯠ ꯇꯧꯔ ꯃꯇꯨꯡꯗ ꯄꯇꯤꯁꯦ ꯍꯥꯏꯗꯔꯛꯑꯅꯤꯕꯀꯣ ꯀꯠ ꯇꯧꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯍꯥꯏꯗꯔꯒ ꯁꯤꯂꯥꯏ ꯇꯧꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯁꯦꯒ꯭ꯔꯥꯛꯀꯤ ꯀꯩꯅꯣ ꯅꯥꯀꯟ ꯑꯅꯤꯃꯛ ꯄꯇꯤ ꯅꯞꯄꯦ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯅꯔꯅꯤ ꯃꯊꯛꯀ ꯃꯈꯥꯒ ꯐꯨꯔꯤꯠ ꯑꯅꯤꯁꯦ ꯖꯣꯏꯟ ꯇꯧꯅꯔꯁꯤ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯔꯣ ꯆꯞ ꯃꯥꯟꯅꯅ ꯐꯤꯁꯦ ꯂꯣꯡꯊꯣꯛꯑꯒ ꯀꯣ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯐꯤ ꯅꯤꯡꯒ ꯃꯥꯡꯒꯁꯦ ꯄꯥꯏꯔꯒ ꯁꯤꯂꯥꯏ ꯁꯦꯒ꯭ꯔꯥꯛꯇꯒꯤ ꯁꯤꯂꯥꯏꯁꯦ ꯍꯧꯔꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯥꯛ ꯊꯝꯈꯤꯕ ꯁꯦꯒ꯭ꯔꯥꯛꯀꯤ ꯗꯥꯛ ꯊꯝꯈꯤꯕ ꯃꯐꯝꯗꯣ ꯕꯣꯗꯤꯒꯤ ꯃꯥꯞꯀꯤ ꯗꯥꯛ ꯊꯝꯈꯤꯕ ꯃꯐꯝꯗꯣ ꯑꯗꯨꯒꯩꯗꯨꯗ ꯁꯤꯂꯥꯏꯁꯦ ꯇꯧꯔꯅꯦꯕꯀꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯂꯥꯏ ꯇꯧꯅ ꯁꯥꯏꯠ ꯑꯅꯤꯃꯛ ꯁꯤꯂꯥꯏ ꯇꯧꯔꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯖꯣꯏꯟ ꯇꯧꯔꯦ ꯐꯨꯔꯤꯠꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦꯕꯀꯣ ꯂꯥꯁꯀꯤ ꯋꯥꯠꯂꯤ ꯂꯥꯁꯀꯤ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯃꯈꯥꯒꯤ ꯇꯣꯞꯀꯤ ꯈ꯭ꯋꯥꯏ ꯃꯈꯥꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯒ ꯑꯃꯨꯛ ꯁꯤꯂꯥꯏ ꯇꯧꯗꯣꯏꯅꯤ ꯑꯅꯤ ꯊꯣꯛꯅ ꯊꯨꯞꯇꯣꯏꯅꯦꯕꯀꯣ ꯑꯍꯥꯟꯕ ꯑꯃ ꯊꯨꯞꯄꯦ ꯑꯃꯒ ꯑꯃꯨꯛ ꯊꯨꯞꯄꯦ ꯄꯤꯛꯇꯛꯅ ꯇꯧꯔꯒ ꯊꯨꯞꯇꯣꯏꯅꯦꯕꯀꯣ ꯁꯤꯅ ꯔꯥꯁꯤꯗꯩꯅ ꯐꯖꯕ ꯍꯦꯜꯂꯤ ꯄꯤꯛꯇꯛ ꯇꯧꯅ ꯊꯨꯞꯄꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯤꯂꯥꯏ ꯇꯧꯕ ꯍꯧꯔꯅꯤ फाइनली मैम आई टॉप से तुब लोरे अदो आई लिले टॉप से को मैम जेहलके लिलब कमाई तबनो है लेरे मैम निंदी जेहनबे मा खत जेहलगे सूमाय तौरे मैम को मसा नोब मीगीसु पाबगीसु याम नुंगायेबको सिगी फीसे सेटपा अदो हाइगी वीडियो से मैम मतंग सिदा लुसिनजरगे अदुगा करीगुंबा इचिनाउ सिंगना अनोबा डिजाइन अनोबा टॉप्स की डिजाइन ब्लाउज की डिजाइन लेरगसु मैम अदुम कमेंट्स हाइबिरओ अदुगा डिजाइन दुगी मतुंगिना आई कक्पा मदि तुबदो मैम अदुम उच्चरके अखोगी तुनिंगबा कक्निंगबा तारगसु मैम अदुम हाइबिरओ डिजाइन दो कमाय कमाय तब डिजाइन नो हाइना मैम अदुम हाइबिरओ कमेंट्स ता अदुगा आइना अदुम डिजाइन दो कक्पा मदि तुबदो आइना मैम अदुम शेयर तौजरके असि हाइजरगा मैम आइगी वीडियो से मतंग सिदा लोइसिनजरगे मैम पुनमक चेक्सना लेबियु टाटा बाय बाय।